Mayam Bukurumzari, Domne Beribasi Impact News ni, I Joyshree Usham na Impact News ki Manung Hunada Taram Nokchari. Megitang ahum da thokiba irang adu ngasi bhawa dum chathari ngasi tharaga 22 days sure adubu hozik central lengak tegi security forces mayam thazalak pataraga su hozik shanti peace habadudi hozik maksu laitri Naha Ningthoukhongjam numita new check on da hozik tribal market ta thokiba thogdok aduda paumi yauna assault tokibagi pau jo khoi myam thengnare madugi makha tarak poina ngasi mag irang mayam am thokre hozik singda kadangban part 2 da su nomai kapna bagi thogdokta hozik singdagi khunja ama asok panangkhre mahag hozik rims hospital da laikat nari habagi pau jo khoina thengnare aduga Bishnupur district ta ngasi yamna achauba ihau amada thogdok amada masige mari leina irang asida mioi ama lekhidre lekhidaba asigi mamingna toijam kawi mahagasi hojiki moirang college ta relief center da leramba misak amani aduna ngarang athengba or ngasi angan ba haiba tare Paubak Chow Ikai Maningda Hoziki Duda Leba Hoziki Kunja Singi Yum Kai Mai Thadok Piram Kre Aduga Mokoina Yum da Loizaba Hozi Yen Nganu Adagi Cheng Mayam Puraga Hoziki Lal Ho Lup Hoziki Kuki Militants ni Haina Chingnaba Kulai Paiba Singapura Sakre Haibagi Adma Pau Thingnare Aduga Ngasi Ayuk Anganbada 1:30 am Adwaida Hozik Tronglaubi Maningda Hoziki Molngat Haiba Hozik ki khul asiga tainaba hozik guru khana haiba khul asida hozik khulai paiba singna yum mayam mai thadok pikre habi pausa tajare adui matungda mafam aduda hoziki VDF ka khunja singa combine tawduna hoziki lalhoba singni haina chingnaba singi mathakta gun attack firing si mayam ama leire habi pau leizare aduga ayuk pung taret adwai tab matamda hozik Thamna Pokpida Laiba Kangathai Hariba, Mafama Sida Laiba, Hills Valley Goodwill Mission Hariba School Asizu, Hoziki Kulai Paiba Singna Mai Thadogram Badagi, Mafama Dagi Miyamna, Haubada, Hoziki Hariba, Nuaitaba Thodok Asida, Hoziki Thamna Pokpi, Manning, Aswais the Tokiba. Hoziki ihawasida hoziki toizam hariba misagasi lekidabani masi akhoi pauda mayam thingnare aduna ngasi akhoi na maru aina khana jaribasi khana ge han akhoi pukhalaliba topic asi PYRRHIC victory or peace haibadi phurup ani ge marakta sumaina nuaina daba khatnaba haibasi 22 days sure khatnaba se adum khatnari attack tongnoba khatnaba khulai paiba singna civilians ta attack torokpadagi misi mina adagi yum mai thadokpa si myam zadum chatharakli aduna Phurup ani sida akhoi discussion asige through da akhoi na gyan ta jahaningba or appeal tawjaningba haibasi khanabasi atum chatharaga leitaragadi akhoi Manipur asida santi habdu leiroi angam khanabada amanangam khibya amanangam dabaya adubu misi mina mayam thoklaba matungda ngamba victory adudi kanaba victory oigadoribra natraga akhoi na amarom da yengpa matamda peace dialogue haibasi purakpa haibasi akhoi somda mai onshin bagi option amas leiri aduga hozik maite pangal amadi naga phurup ani asina hozik achauba thogdang ama logduna hozik peace rally ama chatpagi adukumba sinlang bagi thoram amasu leire aduna hiram mayam asida akhoi khanana bai tanjaju logjage ngasi akhoi panelist or election biriba ahan bada haki right makta da election biri oza Ashang Kasar, President, Indigenous Peoples Forum Manipur, Ozabu Taram Nokchari, Mayai Thangbada Lengshin Biri, Sazad Bhuiyamayum, Convenor, Committee on Peaceful Coexistence Manipur, CPCM, Sazad Taram Nokchari, and on my extreme right, Lengshin Biri Badsina, Oza Ningthoukhongjam Ibungochoubi, Editor, Manipur Mail, Ozabu Taram Nokchari.